अहानबदा मरुइबा पाउ खरा थमजगे ngarang manipur gi matang da home minister amit shah mi pham pangtok da minister yaukhitre hairi ngarang lokhiba maruiba warep singi manungda mitem sum kuki sing kanglup anima ka wari sanana ba warep lokre haina su thajane wariba paw sna phali atopa paw mana KNAB ga khuthona khiba thawdo amada NSCN-IM gi RS Winson kawwa naiga village taki ni haiba NSCN-IM gi captain ama laikhitre hairi haiba thawdo ji hawkhiba numidang wairam tang taraga manga numidang wairam da Indo Myanmar gi ngamkhai paring da leiba Ango Hill Range ki mafam amada thokibane hairi hairib Indo Myanmar border gi Ango Hills Range da KNB ga akan mamuna kuthona bada NSCN-IM gi captain RS Winson jauna yamdra bada kedar tare Sire hairi ni su thajane wariba pawsin fundorakli atoba thajane wariba pawmana ngamkhai paring wariba Tenopal district ki pillar number 82 dagi 89 phaw ki manung da lariba maring gi khul singa Myanmar refugees thomjilakle hairi ki refugees singa si leptane hengalakpa Ram area maring organization Ramona mafam singa du satuna yengsin kre hani su thajane wariba pawsin makhatari Maruiba ipauksing Manipur top channel ki maikeri gi miyam na thamji ahanbada India block Manipur na governor ga punna mifam pangthokna ba taksinkhre panam pauksi digi lakusaraga Manipur oiriba phibam amadi nauna jiribam thoklibi rang sigi matang na India block Manipur gi mihut singa punna phaminaduna khangminana bangasi sterol amma piduna governor na taksinkhre India block Manipur gi convener KSI santana thadorak post sterol aman hai Hausung Manipur oiriba phiba masigi matang na BT road leiba Congress monang asi MPCC ki president K Mega Chandra na preside tawduna India block Manipur gi oiba mifam pangtokre Hausung Manipur oiriba phiba masigi matang na mifam aduna kumna khanabaga loinana masigi waroisin athoba matam na purakna bagi matang da lakhot piya ba lakhona ba governor Anusha Uike ga puna phaminaduna mifam pangthokpa haina wore doki Mipamaduda MPCC ki president K Mega Chandra CLP ki lusingba hanagi chief minister O Ibobi Gaikhangam MLA K Ranjit Lok Sabha Mikhal Inner Manipur parliamentary constituency da Congress mirip oina mai pakrab Dr Angomsa Bimol Akoizam hanagi minister Dr M Nara CPI gi M gi mihut K Sai Santa SS UPT gi mihuti Devananda AAP gi TS Jugindro ZDU gi Dr. Kes Loken amadi atai member sing saruyaki miyamna warep laukiba gi matungina hayeng June taraga nipan na governor ga Rasbon na punna mifam ama pangthokna ba masigi khudong chaba pibina ba ayib sirol amasu governor ra pisin khre haire nasu pausta makhatari atopa pawmana Manipur gi ima punamaki mifam pangthokre Zeri gi thawdo high court ki justice amana judicial inquiry tawgadabani Masang may warip khara Manipur lengan unified command amadi total security arrangement gi thawdang paigadabani state si ki irang Manipur lengan lusin gadabani aron ma force pressure amatana khut thingjin ma yaroi warip asi lenga asibu sawaliba MLA ni fuga mangana home ministry da ayib siro thagadabani Manipur gi ima punamaki mifam pangthoktuna tungan warep Nepal lakhre loinana warep singasi lakliba numit kuntrani gi manungda thabak to onthokpa ngamdrabadi lengak pairiba madi lengak sagoliba tungan ba party amadi MLA sing pham thadokadabani haina section 1 thamlakli singa masakta leiba CRYD A gi community hall pangthokiba ima singi mifam maduna tungan warep Nepal lokhi warep singa dudi zeri gi thawdo high court ki justice amana judicial inquiry tawgadabani article 355 Manipur sanai de haiba haujuk paliba lenga sik lusingwa CM na athubada miyamna sengtokadabani sanaramba tarabadi khudak to home ministry da aiba sirol thaduna lakthokigadabani Manipur state lengan unified command paigadabani amadi state home department na total security arrangement gi thawdang paigadabani state asigi community ethnic conflict state lengan lusingadabani atoppa aronba force aronba pressure amatana khuthingjin bi yaroi mathakta piriba demand warol singkoki MLA tara yaudраbasu lemhoriba lengak semada yauriba MLA nifuga mangana home ministry da apun bigoiba aiba sirol thaduna hauji thokliba conflict asi lusin mada masama gi sapsaba thawdang logodabani Assam Rifles na Kuki militant singi mateng fong na pangliba sigi marik sumba paudam state lengana home ministry da ayib sirol thaduna khangan gadabani amadi Assam Rifles Manipur gi lakthoki gadabani IDP internal displaced persons in relief and
rehabilitation gi sab sab package ka loinana athubada magi yumfamda halangadabni handak nauna thakat kiwa lok sabha gi mp ani amadi makoi gi party gi lusing na makoi ne election mamang na hakibu wafam singi matungina haujik thokliba conflict asi lakliba parliament mifamda puthoktu athubada lusina bagi thaudang lawgadabni haujik kuki singna landarakpadi manipur gi tampak ki akoibada khul ngakliba sing phajinba yaroi makoi punamak khulai paiduna india lengak natragana manipur lengak ta lan haukiba laiti makoi di irei pakana na batholakani lan asi loikragadi makoi su amata tholak loi haibasi mama singi apunmi kholauni makoi bu phaba punba yawrabadi mama singi asawa ihau lakani haiba warep singni warep sing asi numi kuntrani gi manungda thabak to onthoktrabadi lengak loising amadi lengak sagoliba party amadi mla sing pham thadokadabani hanisu amato oina yana khiaina paushi da makhatari atopa paumna lambi lamjawda mafam khangduna leiba poni sing mapal kangjebungda hoijinduna thamkhre manipur gi poni hairaga khangnaba lamdam asigi sagol sing kannanabagi panamda lambi lamjawda mafam khangduna leiriba sagol sing ngarang numidangdagi imphal gi mapal kangjebung polo ground hoijinduna thamkhre hari thambokre mafam khangduna lambi lamjawda leiba sagol sing asi hoijinbagi thaba si minister and beren gi paktak makhada manipur horse riding and polo association apekhatpani hiramasi matang da association asigi secretary general dr thingu jamsa mangila na phungdokibada manipur da haukiba numit kharani gi mamang da thokiba ising isauna maram oiduna lamphel pat leiba sagol singi saktafam isingi thumjin khibadagi sagol kaya laifam jafam leitabadagi lambi lamjaw thuloktuna sagol kya aso apan yakhre maram sina sagol singi laifam jafam oiba yagadaba polo ground matam kharagi oina hoijinduna thambani kanagoma sagol loiba miyoi singamadi polo players singna masa masa gi sagol sing thampham gi khudong sadaba leirabasu polo ground puraktuna thambiyu association na punna tana tuna sagol sing senabagi thabak punna pangthok minasi haina appeal tokhi atopa pawmana mongbo hanba lepham len yelhomi singna kanba matam oire WKTL mitai furuk ki khwaidi ihan han ma lepham ni haina puyada mayek lana iduna leiriba mongbo hanba lepham len asi yelhomi singna kanjabagi matam oire haina wasung kanglon thonghangba lailup WKTL gi makedi gi miyamna pausilakri mitai yek salai taret ki mikok lak tara rom leiriba sigi marakta imphal city manungda leiba maruoi laifam len asi khangba mikok lising tara phana leiti haina lup asigi president says nandalana phungdorakli wafam asi lup asina sinduna haukiba inga thagi nini panba numitagi numit tarani supna satharakpa mongba hanba laifam len ira thauni thoram lusinbagi thoramda phungdokibani mana makha taraduna manipur gi ningthau pamhaibana pan khiba kumja english ngamaga satre ka kunga taruki inga thagi matamda mitai lainingi ibudo mapangi khubam laifamlen asida phumjin khibaga loinana olak pathada maru oiba laifamlen kya thugai ki haibegi wari puyada leiri haukiba sahi sahum lom asida mitai laininga mari leinaba thauni thoram amata laifamlen asida pangthuk pangamdana furup asi ipa ipu masakhangdaba amagum leiri aki mana makha taraduna mitop sina yelhomi furup singbu namthana ba honaraklibu singa sigi liglam thijilubada laifam len asida sangduna thauni jabagi tangai fadaba lakpadagi lup asina ngasiga thana mangarak suboina mongbo hanbegi umangda leriba ibudau singi khubamda haikaleka tamkhibani sahi ama helaklaba lan asi mai pakpangamna begi thauna pina binaba khubam asida laktuna ira thauni thauramasi pangdokani yellomi sing punsinaduna ipa ipu masakhangba lingjelmanaba khunai ni haibu utlaba matamda mitopna laksaba ngamroi laifamlen asibu masakhangnaba madi ira thauni pangthoknaba miyamna sanjen thonggi makha thangba mongba hanba laifamlen taba lambida WKTL gi loisangna taklakyu loki mekeri angama mateng pangan haina sumangna phongdokhi haina pausida makha tarakli atopa pawmana desam gi khongjang ngasisu thawbal kaksin district EPC mai thaduna khongjang sangsingkhre amaromdana education es ki joint secretary na singtorakli sana kanglon yuang wara pre primary oza lobi yaroi haiduna ngasisu democratic students alliance desam gi thawmi singna thawbal amasum kaksin district ta manipur lenga ki education minister commissioner amadi education es ki director gi EPC sing mai thaduna khongjang sangsingkhre
Desam Thawal District Council ki Thawmi Singh na Thawal Bazar da Khongjang Sangki Khongjang adu saruk yakiba Khongjang Loi Singh na Matik Sadap Education Minister Commissioner amadi Director Khudakta Phamthadu Phajin kiba Desam ki Thawmi Singh athubada condition yaudana thadokadabani haiba khulaw kya sulaki Amaromda Kaksing District ki Wabagai Lamkhai da Sangsing kiba Khongjang na saruk yakiba Desam Kaksing District Council ki President Yumnam Bopez na Fongo kibada Train tawdab oza sing khan ge hairabadi class 12 loibaga doctor engineer khallaba matung training kona tawbu yana ba warep lenga na hana labiyo oza sing gi training topam linkhatuna NCC gi rule matung ina qualifier oiba oza sing oza oina law mathau masak khangdaba lenga ki education minister commissioner amadi director from thadokadabani Desam gi fazin gi ba thawmi sing condition yaudun athubu thadokadabani amadi lana oza khanana bo hona ba singbuna mana piraga aran ba tawdana ba hairi ba singbuna kasum sangna thamgani haiba lenga ki thawong asi yaningde Desam na thamliba wapam masi tadaba tarabadi masidagi hena kan khongjang makhatana sangsilakana ki atoba paomna education is ki joint secretary na singdorakli Pre-primary oza lawbagi matangda mahiroi loop amana khongjang sangsilakpa asigi matang education is ki joint secretary na sirol amada wafam sing thamlakli joint secretary education is na thadorakpa sirol amada pre-primary oza lawbada engage NCTE na piba qualification ga mari leina education department na sayi sigi March kun ga mari amasum satliba tha sigi taraga humdoi da thokiba warolda Pre-primary oza lawguduriba sida nursery teachers education, preschool education, early childhood education program, DCED gi yamdrabra sahi ani gi diploma certificate paiba natragana NCTE na recognize tawba B.Ed nursery loiraga candidate masing haibadi department na pamliba oza masing suna laktrabadi mathaki qualification asi yaudaba sing relax apply tawu yagani haina khangan khibani Government of India na sada maudra duga state na sada taragi sanpam fan potolaga engagement asi tawnaba thawrang tawbani masigi mathakta thawrang asina thabak phangdriba na hakhrada thabak pibaga loinana class 1 tamdriba sahi ahumdagi na taruk phawgi manungda leba angang singdasu kanaba phanganaba panamna thawrang asi lakhibani lengakna unqualified oiba oza sing lawnaba honare haiba wafam aranmani Adumapu Education Minister na Sire lawduna pre-primary oza lising amang samaga ni fu lawbagi matang na mifam ama pangtokhibaga loinana masigi matang na officer sing oiba high level committee ama nasu review tawkre hairi masiga mari lainana kanagumba sing na lupna afaba pautak pirakpa lengakna taran okani punamak khanaraga afaba purangna ba honaminasi hingsagi thawdong sathabiganu masigi mahut maram chaba democratic oina amadi santi oina warration purangna ba honaminasi State asigi amadi aikoigi mahairoi singi yaifanaba department asina honagani haina se phongdorakli haina pausna makhatari makhasa tharakpo oina kangla paugi editorial myamna makhatana thamjage Indians mapunglamgi laingak pasingna Manipur yengba mihe India na namlaw loksim bikraba Manipur miyamda Indian mapunglamgi laingak pasingna Manipur bu karamba miyengna yengbagi haibado hauji Kuki amasumite yani gi marakta thokliba irang asidagi mayek sengna khangmamle India government na English nga magasama pangani fuga mapanda Manipur bu namlaw loksin kibado Manipur gi miyam nungsibagi lawkiba nati makhoi gi lamkhai pakthok sakthok handuna Manipur gi miyam bu makhoi gi loimi oina thamna bo hona bani haibado haujukti mayek singli Manipur apikpa laibangni laiba asigi miyam bu makhoi na minung siga loina puni hingminana pamagi makhada loksin manati haibagi khudamdi Mireibak masa lamen tuhen besingna Manipur gi hausik lairiba apunbegi saktam thugaiduna Kuki singe tokhai laiba ama semnabegi panamda landarakliba sida India gi lusing besingda landarakliba sida minung sigi miyengli yengli basina hen mek singalakli India gi lusing besingna namlaw loksin bikraba Manipur bu makhoi gi state ni masigi miyam bu India gi mapung phaba citizen ni haiba ngamdabadagi mitop singna landarakpada tumina yengduna leiba ngamlibani lawi Karigumba India government gi lusing besingna Manipur bu India gi state amani haina thamoi singna lawba tarabadi lamen tuhenba lamkaram sin Kuki narco terrorisna Manipur landarak ni bisi India gi mathukta landarakani leibak thuwaina bokhona bani makhoi leibak ki yekna bani haina lawba ngamdriba sidagi khangba ngamlibadi Manipur bu loilam oina lawbadagi ni loidana Manipur gi miyambuna loimi oina lawduna minung sigi miyengna yengde
ꯃꯈꯣꯏꯅ ꯈꯜꯂꯤꯕꯗꯤ ꯏꯪ 1994 ꯃꯅꯤꯄꯨꯔꯕꯨ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯧꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯃꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯤꯁꯥꯡꯁꯤꯟꯅ ꯈꯜꯂꯛꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3 ꯐꯣꯔꯦꯅꯔ ꯇꯤꯌꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ India government of Manipur bu makoi state amani Manipur gi miyam bu citizen ni haina masinda di lawba duga thamoi nungdana loimi oina lawduna akhaba miyeng na yenglakhiba duna maram oiraga miyam bu namthana ba Black Law Apaspa 1958 CM duna lanmi da henba mihat mipur ni mapangal pi duna genocide satharakibagi loikham naidaba wathok lairibasini India lengak pasingna Manipur bu makoi state amani haiduna thajilakliba military paramilitary singasi miyam gi punsi amasum lanthum ngak senana banati miyam na makoi gi mathakti ihau lakpa yai khanbadagi ihau namthanaba langoi chanchinbagi thawngni masimangna lanmina miyam ngak senbagi namada sambalna hawai maton sabagi thawng satharakibani Manipur gi apunba saktam thugaina landarakliba foreigner sin kuki terrorist singbu makoi gi khulai oina sijinaduna mitai miyam gi mathata landa handuna makoi da haija nonja handuna supnam lenga ki mapangal kalanana bo khona bani haibada hama mathukloi Manipur na India gi fiba nungda tinduna leba sigi saruk ama oirakhiba hauju phawda sahi humdraga taruk mapung phare adubu India lenga na Manipur yengwam yengdi atonbi gi masagum yengli wasigi maram kari gi no haiba tarabadi Manipur kaidau nungda India gi saruk oirakhidi Manipur Asiatic sovereign country oirakhibagi mathakta saksu nat fijet laiteng na singbra sukman manadana amadi mitai singi yelong ngai digi hauna iek lon satnabi lining culture amasum religion top na saguna duna apunbigi saktam ngakna lairakhibana India gi lusingba Manipur bu lumna lawbagi muhutta lawnam langda themnauduna amadi nungsiba saduna thohanduna thamlakhibani haibada nongmonom ki mayek sanakli India government Manipur bu thamoisna nungsiba ngamlabadi hauju thuklibu watho asida athuba miyeng changduna lewak thugaina bo honariba terrorist sing lakshinana bo honaramgani sai ama helaba watho asigi matangda tumina laisinba haibasi Manipur mase tana thugaina ba laktuna bada yawbani haina lawrodabagi maram laiti India mapunglam gi lusingba Manipur gi miyamna karama miyeng yenglibagi mainland India gi miyamna yengba mi yenga manana yengba ngamlawdi wathok singgi waroisin purapa ngamgani haiba kangla pau gi editorial miyam special content moina miyam da makhatana thamjari adu hauji koina di miyam pau sumatang sa lusinjarage masu miyam puna no update ngaminasi